ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯃꯂꯥ ꯍꯤꯃꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯂꯥꯛꯆꯔꯤꯁꯦ ꯏꯃꯥꯅꯦꯀꯣ ꯏꯃꯥ ꯑꯃ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯛꯈꯪꯅꯔꯕ ꯑꯗꯣꯝꯒꯤ ꯐꯤꯂꯝꯒꯤ ꯂꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯝꯅꯔꯕ ꯏꯃꯥ ꯑꯃ ꯎꯅꯖꯕ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯉꯁꯤ ꯏꯃꯥ ꯁꯣꯝ ꯏꯃꯥꯗ ꯀꯩꯒꯨꯝꯕ ꯈꯤꯇꯪ ꯍꯪꯖꯒꯦ ꯏꯃꯥꯁꯦ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯑꯗꯨꯃꯥꯏꯅ ꯁꯨꯕꯤꯔꯒꯦ ꯏꯃꯥꯒꯤ ꯆꯍꯤꯁꯦ ꯆꯍꯤ 63 ꯃꯉꯥ ꯇꯪꯒꯗꯣꯏ ꯑꯣ 이마제 혹시 이사기 아나의 그리 합디 기독과 그게 이사기 그건지 그만이 떠오르게 하거든 그때 문사를 해비고 이사기 비범 아나바 아예바 다이비티사 아두 아다이게 아이디 포고되기래 때 아두고 거기티 제이 자마 다 함마 아간지더디 이사기 고고 kumba 아니 닉고 kumba 손잡아 가라리 레이래 아니고 아나 아이티 유파우다 아이스마 레이 하더디 레이지 네 잘수 레이지 잘수 레이지 나무까지 하면 되고 아이시 뭐랑 하나 부비되기냐 뭐 아보다 아이나 하이즈닝버디고 아보세 호직 사히 사마 마양 낚시라 보시다 아보세 아코이 마니푸르기 피랑기 랑다 마마 아마기 롤로고세 아토케 마티 마니푸르다 레바 미양 그동안 양나 팜나 하이타르고 아보로 kumba 필름시 ꯌꯦꯡꯕꯗ ꯌꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯤ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯉꯥꯛꯇ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯕꯣꯅ ꯀꯨꯝꯕ ꯐꯤꯂꯝꯁꯤ ꯎꯔꯒ ꯑꯩꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯕꯣꯛꯇ ꯑꯩꯅ ꯂꯥꯛꯆꯔꯤꯕ ꯀꯣꯏꯁꯟꯁꯤꯅ ꯉꯁꯥꯏꯒꯤ ꯑꯕꯣꯛꯅ ꯆꯍꯤ ꯆꯥꯝꯃꯒꯤ ꯃꯌꯥ ꯅꯛꯁꯤꯜꯂꯕ ꯃꯇꯝꯁꯤꯗ ꯑꯕꯣꯛꯄꯨ ꯐꯤꯂꯝ ꯀꯨꯝꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯣ ꯍꯥꯏꯕꯤꯔꯤꯕ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯀꯔꯤ ꯐꯤꯂꯝꯅꯣ ꯑꯗꯨ ꯈꯛꯇ ꯍꯥꯏꯕꯤꯔꯝꯃꯣ 아두니 이비마 아봉나나 마침다 항아 아기 신동기에나 할리제 꾸이래 아두 항비담지 라이땡아티 이수나 항이제 양 누가이래 아이 지역나 이제 아잉원다 필름 여기 돼야 돼라 비제이 자만나 살라고나티 자마이 만ung 잘라나 아이나 하이고 이bungo 노이데 신나닝 중가로이 아두가 아이디 제이 수강나 간노 자마바니 제이 자마 출라바니 필름도 낭네 닝데 아토파마 이 시니마 하이바 양나 레이라바니 자이수 모이다 तानबना नोय ननिंग थुंगनी को अमुक जादो हाइनो अनु जु इकाय कने अजु इकायनी हाइने याम हाइबा होयाबो मोइने छुगा या जबि ngale abu ani hedala ngale abu ani hedala ado film ni maming do kari film no ba abu ni film di maming je liklu pareng hai oh liklu pareng hai ba oh adagi asi putu isina writer sina Nandu maming do Nandu haba adagi makogi hawam jina lam jina aina sum ubada yang thang lai ren bi magi ne singi maning oina amana adale adiru mana do kon do ko su mo hoigi di kwa hoyabo film namning lena ai si yang kan hai la ai yang kan ne ya di chu ya di ba moi na nam da na abo ai na tau ya ji soma na nok na rom ga da di kai gi nok na da moi na soma na di khalam ba ya kadi thuen to ri no ma si hanu bi ti ma mai ma tam lo ra ba film ni kai to ya kai thuen to khalam ba su ya giải chú dùng in xì là nào abong ta nè ai na ang katatong din yung isa na sana sum abong na kung magfilan mayam se ako yung nasa na yung pamatam na niya abong ki daramagi minda maagi da haiba filan do aduga abong na masagi mama mawagagi masa abo yung nalumnan sida abong ka filan na dyan lower role do hindi na sana adu yung pamatam na ay na so nasa yung hindi abog se nung matang oraga so abogi manakta salaga abog ko unazagay na nasana wakanjin layzagi mani ko adu ay ngasi se iso rasan bid na abog ko nazaga walis habang ando ang maja ay tare so ibo na filang ka dagap oraga na ay ngunit sa mama
ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯕꯣꯛ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄꯗꯣ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯆꯥꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯦꯁꯦꯖꯇꯣ ꯃꯌꯥꯝꯗ ꯑꯕꯣꯛꯅ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤꯁꯨ ꯏꯃꯥ ꯕꯕꯥ ꯂꯩꯖꯗꯦꯀꯣ ꯂꯩꯇ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯃꯥ ꯑꯁꯤꯅ ꯂꯧꯔꯤꯕ ꯁꯃꯥꯖꯁꯤꯗ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯑꯕꯣꯛꯅ ꯐꯤꯂꯝꯗꯨꯗ ꯇꯥꯛꯄꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯅꯆꯥ ꯑꯃ ꯑꯣꯏꯅꯀꯣ ꯉꯁꯤ ꯑꯕꯣꯛꯁꯦ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯎꯖꯒꯦꯅ ꯉꯁꯤ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯆꯕꯅꯦ ꯑꯩꯒꯤꯁꯨ ꯏꯁꯨꯅ ꯄꯤꯊꯣꯛꯄꯤꯗꯣꯔꯤꯕ ꯃꯇꯦꯛ ꯈꯔꯗ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯒꯅꯤ ꯑꯩ ꯂꯣꯏꯔꯛꯑꯕ ꯄꯨꯟꯁꯤꯁꯤꯗ ꯁꯨꯃꯥꯏꯅ ꯊꯤꯖꯤꯟꯗꯅ ꯐꯖꯒꯦ ꯐꯖꯔꯣꯏ ꯇꯣꯛꯎ ꯊꯤꯕꯤꯔꯛꯇꯅ ꯏꯁꯨꯅ ꯂꯥꯛꯏꯁꯦ ꯙꯔꯃꯒꯤ ꯃꯤꯡꯗ ꯏꯃꯥ ꯍꯥꯏꯕꯁꯦ ꯂꯤꯂꯥ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯛꯄꯗꯧꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯠꯇ ꯈꯟꯇꯣꯛꯄ ꯉꯝꯗꯦ ꯂꯤꯂꯥꯒꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯔꯤꯔꯤꯗ ꯐꯥꯎꯔꯤꯕ ꯑꯩꯒꯤ ꯑꯗꯒꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯐꯥꯎꯅ ꯉꯁꯥꯏꯒꯤ ꯃꯆꯥ ꯌꯥꯏꯃꯒꯤꯗ ꯂꯩꯔꯝꯃꯒ ꯃꯥꯅ ꯃꯆꯥ ꯑꯍꯟꯗꯨꯅ ꯄꯣꯔꯒ ꯄꯨꯕꯗꯣ ꯑꯗꯨꯗ ꯃꯃꯥꯗꯨꯅ ꯆꯥꯛꯄꯗꯨ ꯑꯩꯅ ꯆꯥꯛꯇ꯭ꯔꯒꯕꯨ ꯃꯕꯣꯛꯅ ꯆꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯍꯥꯏꯁꯤꯀꯣ ꯑꯗꯨꯗ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯅ ꯐꯤꯂꯝꯅꯦ ꯈꯟꯗꯅ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯉꯒ ꯌꯥꯏꯃ ꯏꯃꯥ ꯆꯠꯂꯦꯀꯣ ꯌꯥꯏꯃ ꯏꯃꯥ ꯆꯠꯂꯦꯀꯣ ꯍꯥꯏꯗꯣ ꯊꯃꯣꯏꯁꯤ ꯁꯣꯛꯅ ꯐꯤꯂꯝ ꯑꯗꯨ ꯀꯨꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯃꯥꯖꯒꯤ ꯃꯃꯤꯠꯇ ꯍꯧꯖꯤꯛ ꯐꯥꯎꯗꯗꯤ ꯅꯪꯗꯩꯁꯤꯡꯅ ꯌꯥꯝ ꯐꯖꯩꯅ ꯍꯥꯏꯕꯤꯔꯤ ꯄꯦꯟꯗꯕꯁꯨ ꯀꯌꯥ ꯌꯥꯎꯔꯝꯒꯅꯤ ꯑꯁꯣꯏꯕꯁꯨ ꯀꯌꯥ ꯌꯥꯎꯔꯝꯒꯅꯤ ꯈꯪꯗꯦꯗ ꯑꯕꯣꯛꯀꯤ ꯄꯨꯟꯁꯤꯁꯦ ꯑꯁꯤꯒꯨꯝꯕꯗ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯍꯧꯖꯤꯛꯁꯨ ꯇꯨꯝꯕ ꯁꯪꯗꯦ ꯀꯥꯡꯈꯜ ꯃꯅꯨꯡꯁꯤꯗ ꯂꯤꯂꯥ ꯑꯧꯔꯥꯏ ꯑꯗꯒꯤ ꯂꯤꯂꯥ ꯊꯣꯛꯏꯕ ꯑꯗꯒꯤ ꯊꯥꯏꯅ ꯉꯥꯡꯈꯤꯕꯗꯣ ꯉꯥꯡꯉꯤꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯦꯜꯂꯤ ꯑꯗꯨ ꯏꯁꯨꯅ ꯍꯪꯕꯤꯕꯗꯣ ꯌꯥꯝꯅ ꯈꯨꯝꯅꯤꯡꯉꯤ ꯑꯗꯨ ꯑꯀꯥꯎꯕꯅ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯕꯣꯛꯀꯤ ꯑꯩꯁꯦ ꯁꯨꯝ ꯍꯩ ꯔꯥ ꯈꯔ ꯁꯥꯖꯕꯅꯦꯕꯀꯣ ꯑꯕꯣꯛ ꯑꯩꯅ ꯍꯩ ꯔꯥ ꯈꯤꯇꯪ ꯁꯦꯝꯖꯕꯗꯣ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯥꯅꯕꯅ ꯉꯁꯤ ꯊꯤꯟꯕ ꯂꯥꯛꯆꯕꯅꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯅꯪꯒꯨꯝꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯆꯥ ꯑꯍꯨꯝꯗꯨ ꯌꯣꯛꯏꯕ ꯅꯪꯅ ꯍꯩꯀ꯭ꯔꯨ ꯑꯗꯒꯤ ꯍꯩ ꯈꯨꯟꯕ ꯌꯥꯕ ꯈꯨꯟꯖꯜꯂꯒ ꯑꯩ ꯏꯆꯥ ꯌꯣꯛꯇꯕ ꯌꯥꯗꯦꯅ ꯍꯥꯏꯗꯅ ꯅꯄꯨꯔꯣꯏꯕꯕꯨ ꯍꯨꯟꯇꯣꯛꯑꯝꯃꯒ ꯃꯥꯕꯨ ꯃꯤꯊꯥꯅꯗ꯭ꯔꯕ ꯑꯃ ꯑꯣꯏꯔꯒ ꯅꯪꯅ ꯅꯆꯥ ꯑꯍꯨꯝꯁꯦ ꯂꯨꯈ꯭ꯔꯥ ꯑꯣꯏꯕ ꯅꯪꯅ ꯑꯁꯤ ꯑꯣꯏꯔꯒ ꯑꯩꯗꯤ ꯃꯤ ꯑꯣꯏꯅꯤꯗꯣ ꯍꯥꯏꯗꯅ ꯅꯪꯅ ꯍꯣꯠꯅꯔꯤꯕꯁꯦ ꯑꯁꯤꯕꯨ ꯑꯕꯣꯛꯀꯤ ꯊꯃꯣꯏꯅ ꯀꯜꯂꯛꯇꯕ ꯉꯝꯗꯦ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯀꯗꯥꯏꯗ 2, 3, 5, 10 ꯊꯦꯡꯅꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯀꯣ ꯑꯩꯅ ꯃꯌꯥꯏ ꯐꯝꯃꯒꯩꯁꯨ ꯃꯌꯥꯝꯁꯤꯅꯅꯦ ꯅꯥꯝ ꯁꯣꯜꯂꯒ ꯁꯤꯔꯗꯤ ꯅꯪꯒꯨꯝꯕ ꯉꯥꯛꯇ ꯀꯣꯏꯁꯜꯂꯒ ꯁꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯀꯣ ꯈꯜꯂꯤ ꯑꯩ ꯏꯕꯦꯝꯃ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯅꯪꯅ ꯉꯁꯤ ꯑꯩ ꯊꯤꯕ ꯂꯥꯛꯏꯅꯤ ꯀꯥꯏ ꯇꯧꯏ ꯃꯪꯒꯣꯜ ꯑꯣꯏꯌꯨꯀꯣ ꯅꯆꯥ ꯅꯁꯨ ꯌꯣꯛꯄꯗ ꯑꯅꯥ ꯑꯌꯦꯛ ꯂꯥꯏꯊꯨꯡ ꯇꯤꯟꯊꯨꯡ ꯌꯥꯎꯗꯕ ꯑꯐꯕꯗ ꯅꯪꯒꯤ ꯁꯔꯨꯛ ꯑꯣꯏꯌꯨꯀꯣ ꯏꯕꯣꯛꯀꯤ ꯕꯣꯔꯗ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯕꯣꯛꯅ ꯍꯥꯏꯒꯗꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯩ ꯐꯥꯎꯕ ꯃꯤꯅ ꯆꯩꯅꯐꯝ ꯉꯥꯡꯅꯐꯝ ꯑꯣꯏ ꯍꯧꯖꯤꯛ ꯁꯤꯔꯝꯗꯥꯏꯁꯤꯐꯥꯎꯗ ꯇꯥꯏꯕꯪ ꯃꯤꯅ ꯄꯦꯟꯕꯤꯕ ꯂꯩꯇꯦ ꯉꯥꯡꯅꯕꯒꯤ ꯇꯧꯖꯁꯅꯨ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯅꯪꯅ ꯂꯤꯈꯠꯂꯛꯑꯦꯔꯒ ꯃꯁꯤꯗ ꯑꯩꯗꯤ ꯏꯆꯥ ꯁꯦꯝꯅꯤꯗꯣ ꯑꯩꯗꯤ ꯃꯤ ꯑꯣꯏꯅ ꯄꯥꯝꯅꯤꯗꯣꯏꯅꯤ ꯁꯤ ꯌꯧꯔꯛꯇꯅ ꯑꯕꯣꯛꯀꯤ ꯅꯥꯛ ꯌꯧꯔꯛꯇꯅ ꯅꯪ ꯑꯩ ꯎꯅꯕ ꯂꯥꯛꯄꯁꯦ ꯑꯕꯣꯛꯅꯅꯦ ꯀꯔꯤꯕꯨ ꯍꯥꯏꯁꯤꯒꯦ ꯀꯔꯤꯕꯨ ꯍꯥꯏꯅꯕꯨ ꯏꯔꯝꯁꯤꯒꯦ ꯑꯁꯨꯛ ꯍꯔꯥꯎꯕ ꯂꯩꯇꯦ ꯅꯪ ꯄꯨꯟꯁꯤꯌꯨ ꯅꯥ ꯌꯦꯛꯀꯅꯨ ꯅꯆꯥ ꯐꯖꯅ ꯁꯦꯝꯃꯨ
ꯑꯁꯤꯉꯥꯏꯅꯤ ꯑꯕꯣꯛꯅ ꯄꯤꯗꯕ ꯕꯣꯔꯁꯦ ꯀꯔꯤꯝꯇ ꯂꯩꯇꯦ ꯅꯥꯒꯅꯨ ꯌꯦꯛꯀꯅꯨ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯅꯪꯅ ꯇꯧꯔꯨꯕꯗ ꯃꯪꯒꯣꯜ ꯂꯩꯕ ꯑꯣꯏꯁꯅꯨ ꯀꯣꯏꯕꯦꯝꯃ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤꯈ꯭ꯔꯗꯀꯣ ꯅꯪꯁꯦ ꯁꯤ ꯌꯧꯅ ꯑꯩ ꯊꯤꯔꯛꯏꯕꯁꯦ ꯅꯨꯡꯁꯤꯀꯣ ꯑꯕꯣꯛ ꯏꯕꯦꯝꯃ ꯅꯪ ꯄꯨꯟꯁꯤꯌꯨꯀꯣ ꯅꯆꯥ ꯅꯨꯄꯥꯒꯤ ꯑꯃ ꯌꯥꯎꯋꯦꯗꯥꯏ ꯑꯐꯕ ꯑꯣꯏꯁꯅꯨ ꯃꯥꯒꯤ ꯃꯄꯥꯟ ꯆꯥꯗꯅ ꯅꯨꯡꯉꯥꯏꯅ ꯅꯄꯨꯟꯁꯤ ꯂꯦꯟꯕ ꯑꯣꯏꯔꯛꯎꯀꯣ ꯑꯋꯥ ꯑꯅꯥ ꯌꯥꯎꯗꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯥꯏꯊꯨꯡ ꯇꯤꯟꯊꯨꯡ ꯌꯥꯎꯗꯅ ꯏꯁꯨꯁꯤꯡꯗꯨꯁꯨ ꯑꯕꯣꯛꯅ ꯕꯣꯔ ꯄꯤꯔꯛꯑꯦ ꯍꯥꯏꯗꯅ ꯇꯝꯃꯨꯀꯣ ꯏꯕꯦꯝꯃ ꯑꯕꯣꯛꯅꯅꯦ ꯆꯍꯤ 100 ꯍꯦꯜꯂꯕ ꯑꯕꯣꯛꯅ ꯅꯈꯣꯏꯕꯨ ꯄꯨꯟꯁꯤ ꯑꯣꯏꯅ ꯕꯣꯔ ꯄꯤꯔꯛꯑꯦ ꯍꯥꯏꯗꯅ ꯇꯝꯃꯨꯀꯣ ꯏꯕꯦꯝꯃ ꯅꯨꯡꯁꯤꯈ꯭ꯔꯗꯀꯣ ꯅꯪꯅ ꯊꯕꯛꯁꯤ ꯇꯧꯔꯝꯗꯅꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯗꯒꯦ ꯊꯕꯛ ꯑꯁꯤꯅ ꯄꯨꯊꯣꯛꯇꯨꯅ ꯏꯁꯨ ꯏꯕꯦꯟ ꯈꯪꯅꯔꯔꯤꯅꯤꯅꯦ ꯏꯆꯤꯀꯣ ꯏꯆꯤ ꯑꯩꯁꯦ ꯑꯕꯣꯛꯀ ꯁꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏꯁꯨ ꯀꯞꯄ ꯌꯥꯕꯁꯨ ꯀꯞꯃꯤꯟꯅꯔꯦ ꯑꯕꯣꯛꯀ ꯑꯩꯁꯦ ꯆꯠꯅꯕ ꯇꯧꯔꯒꯦꯗ ꯑꯕꯣꯛꯅ ꯀꯨꯝꯕꯤꯔꯛꯄ ꯐꯤꯂꯝ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯕꯣꯛꯅ ꯈꯤꯇꯪ ꯊꯋꯥꯏ ꯌꯥꯎꯅ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯌꯥꯝꯗ ꯗꯥꯏꯂꯣꯛ ꯑꯃꯈꯛꯇꯪ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯈꯛꯇꯪ ꯈꯤꯇꯪ ꯃꯆꯥꯗ ꯍꯥꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ. ꯌꯥꯏ ꯑꯗꯨꯕꯨ ꯀꯥꯎꯕꯁꯤꯕꯨ ꯏꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦ ꯀꯥꯎꯕꯅ ꯍꯦꯟꯖꯜꯂꯕꯅꯤꯅꯦ ꯍꯧꯖꯤꯛꯁꯤ ꯉꯥꯡꯅ ꯀꯥꯎꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯆꯍꯤꯁꯤ ꯅꯣꯡꯃ ꯃꯥꯅ ꯅꯨꯡꯁꯤꯗ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯛ ꯍꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯆꯧꯕ ꯃꯥꯒꯤ ꯑꯆꯧꯕ ꯅꯪꯅ ꯑꯩꯕꯨ ꯄꯣꯅꯤ ꯍꯥꯏꯕ ꯄꯣ ꯏꯃꯥ ꯌꯥꯒꯅꯤ ꯅꯪꯅꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯅꯪꯕꯨ ꯄꯣꯛꯄ ꯍꯧꯖꯤꯛꯅꯅꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯒ ꯅꯪꯅ ꯏꯃꯥ ꯑꯣꯏꯔꯒ ꯑꯩꯕꯨ ꯄꯣꯗꯣꯔꯤꯕ ꯄꯣ ꯏꯃꯥ ꯌꯥꯅꯤ ꯅꯪꯉꯣꯟꯗ ꯄꯣꯂꯛꯀꯦ ꯅꯍꯣꯡ ꯀꯥꯛꯇꯤ ꯁꯥꯎꯀꯣ ꯑꯆꯧꯕ ꯁꯦ ꯄꯣꯔꯣ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯥꯕ ꯌꯦꯛꯇꯕꯀꯣ ꯆꯍꯤ 100ꯒꯤ ꯃꯊꯛꯁꯦ ꯃꯆꯥ ꯄꯨꯟꯁꯤꯕꯨ ꯑꯣꯏꯕꯤꯔꯣꯏꯀꯣ ꯈꯪꯗꯦ ꯁꯨꯔ ꯈꯨꯌꯥ ꯇꯥꯅꯤꯡꯉꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯅꯤꯡꯉꯦꯅ ꯌꯥꯄꯣꯠꯇꯦꯗꯣ ꯁꯤꯅꯤꯡꯉꯦꯅ ꯌꯥꯗꯕꯅꯤꯅ ꯈꯥꯡꯉꯤꯁꯤꯅꯤ ꯑꯗꯣ ꯑꯩꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯅꯣꯏ ꯃꯌꯥꯝ ꯑꯩꯕꯨ ꯁꯣꯜꯂꯛꯎꯀꯣ ꯁꯣꯜꯗꯅꯦ ꯑꯕꯣꯛꯀꯤꯒꯤ ꯁꯣꯜꯗꯅꯦ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯎꯀꯣ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯍꯤꯌꯥꯡꯊꯥꯡ ꯌꯥꯎꯔꯤꯕ ꯌꯥꯎꯔꯤ ꯍꯤꯌꯥꯡꯊꯥꯡꯁꯨ